ꯃꯌꯥꯝꯕꯨ ꯍꯦꯂꯤꯃꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯄꯪꯕ ꯑꯉꯥꯡꯅ ꯅꯤꯡꯊꯧ ꯑꯣꯏꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯆꯦꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯝꯊꯤꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯁꯤ ꯃꯃꯤꯡ ꯈꯛꯇ ꯇꯝꯊꯤꯕ ꯑꯣꯏꯔꯝꯗꯦ, ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯌꯥꯝꯅ ꯇꯝꯊꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯕꯨ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯜꯂꯒ ꯂꯝ ꯃꯨꯟꯕ ꯅꯠꯇ꯭ꯔꯒ ꯂꯟ ꯊꯨꯝ ꯃꯨꯟꯕ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯇꯝꯊꯤꯕ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯍꯣꯡ ꯂꯩꯕꯥꯛ ꯀꯧꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯃꯨꯜꯂꯒ ꯄꯨꯈꯤꯕ ꯈꯛꯇ ꯅꯠꯇꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨꯁꯨ ꯃꯤꯅꯥꯏ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯍꯣꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗꯨ ꯐꯥꯔꯒ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯥꯒꯤ ꯑꯍꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯉꯝꯕ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯃꯨꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯝꯕ ꯑꯉꯥꯡ ꯑꯣꯏꯕꯅ ꯈꯪ ꯍꯩꯕ ꯑꯁꯤꯡꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯉꯝꯕꯅ, "ꯏꯃꯥ, ꯑꯩ ꯅꯠꯇ꯭ꯔꯗꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕ?" "ꯀꯔꯤꯅꯣ ꯑꯉꯝꯕ, ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯅꯄꯥꯒꯤ ꯃꯍꯨꯠ ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯁꯤꯟꯗꯧꯔꯤꯕꯒꯦ? ꯅꯊꯛꯇ ꯅꯌꯥꯝꯕ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯐꯕ, ꯑꯗꯨꯒ ꯃꯤꯅ ꯅꯤꯡꯊꯧ ꯀꯃꯥꯏꯅ ꯑꯣꯏꯗꯣꯔꯤꯒꯦ? ꯑꯩꯈꯣꯏ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯅꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ ꯂꯩꯕꯥꯛ ꯑꯁꯦ ꯅꯪꯅ ꯉꯥꯛ ꯁꯦꯟꯅꯗꯨꯅ ꯌꯦꯛꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯅꯄꯥꯕꯨꯁꯨ ꯄꯨꯔꯛꯀꯗꯕꯅꯤ." "ꯉꯝꯃꯔꯣꯏ, ꯃꯥ ꯃꯊꯟꯇ ꯂꯥꯛꯆꯁꯅꯤ." "ꯍꯥꯏ, ꯅꯄꯥꯗꯣ ꯌꯦꯛꯅꯕꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯒ ꯃꯊꯟꯇ ꯂꯥꯛꯆꯁꯅꯤ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯑꯗꯣ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯅꯄꯥꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤꯅꯦ." "ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯄꯥ ꯐꯥꯎꯕ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯐꯥꯔꯒ ꯄꯨꯈ꯭ꯔꯕ ꯇꯝꯊꯤꯕ ꯑꯀꯟꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯌꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥꯒꯤꯁꯦ ꯁꯥꯟꯅꯩꯔꯣ? ꯑꯩꯉꯣꯟꯗ ꯁꯥꯟꯅꯩꯔꯕ? ꯅꯠꯇ꯭ꯔꯒꯅ ꯑꯩꯁꯦ ꯁꯤꯍꯟꯅꯤꯡꯉꯤꯔꯣ ꯏꯃꯥ?" ꯌꯦꯛꯅꯕꯒꯤ ꯈꯨꯠꯇ ꯁꯤꯔꯕꯁꯨ ꯊꯧꯅꯥ ꯐꯕ, ꯃꯔꯩꯕꯥꯛ ꯅꯤꯡꯕ, ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯆꯤꯡꯏ ꯅꯪꯕꯨ ꯇꯨꯡ ꯀꯨꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯣꯟꯅꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯉꯝꯕ꯫ "ꯑꯁ, ꯋꯥꯔꯤꯒꯗꯤ ꯑꯩꯅ ꯁꯤꯔꯀꯥꯟꯗ ꯁꯣꯟꯅꯍꯧꯕꯗꯣ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯏꯆꯥꯅ ꯀꯤꯗꯨꯅ ꯂꯣꯠꯂꯒ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯃꯤꯊꯤꯕꯣꯡ ꯄꯥꯡꯗꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯇꯤꯟ ꯁꯤꯠꯅꯔꯅꯤ꯫ ꯃꯗꯣ ꯅꯪ ꯄꯥꯝꯕ꯭ꯔꯣ? ꯍꯥ? ꯅꯄꯥꯅ ꯅꯪꯒꯤ ꯃꯤꯡ ꯑꯁꯦ ꯑꯉꯝꯕ ꯍꯥꯏꯅ ꯊꯣꯜꯂꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ?" "ꯈꯪꯗꯦꯗ ꯏꯃꯥ, ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯑꯩ ꯄꯣꯛꯇ ꯉꯥꯏꯔꯤ ꯍꯥꯏꯗꯨꯗꯤ ꯏꯃꯥꯅ꯫ ꯑꯗꯣ ꯑꯩ ꯇꯜꯂꯤꯀꯣ, ꯑꯩꯈꯣꯏ ꯕꯥꯗꯨꯁꯨ ꯄꯪꯃꯜ ꯂꯥꯛꯃꯜꯂꯦ." "ꯑꯦ, ꯅꯄꯥ ꯅꯤꯡꯊꯧꯕꯨ ꯄꯪꯃꯜꯂꯦ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯄꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯑꯗꯨ ꯈꯪꯗ꯭ꯔꯕꯔꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ?" ꯃꯃꯥ ꯃꯆꯥ ꯈꯠꯅꯔꯤ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯁꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯉꯝꯕꯗ ꯗꯝ ꯗꯝ ꯂꯥꯎꯅ ꯐꯨꯏ꯫ "ꯑꯌꯥ, ꯏꯃꯥ, ꯅꯪ ꯌꯥꯝ ꯐꯠꯇꯦ. ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪꯁꯤꯕꯣ? ꯅꯪꯁꯤꯕꯣ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯅꯤꯀꯣ. ꯅꯪ ꯄꯣꯛꯄꯗ ꯅꯄꯥꯒ ꯑꯩꯒꯅ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯕ. ꯄꯥꯡꯗꯕ ꯃꯤꯊꯤꯕꯣꯡ ꯅꯪ ꯑꯣꯏꯔꯦ. ꯅꯪ ꯍꯌꯦꯡꯃꯛ ꯅꯄꯥ ꯅꯤꯡꯊꯧ ꯂꯧꯔꯨꯒꯗꯕꯅꯤ. ꯍꯦꯛ ꯂꯧꯕ ꯆꯠꯇ꯭ꯔꯕꯗ ꯅꯪ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ. ꯁꯥ ꯀꯩꯗ ꯂꯪꯁꯤꯜꯂꯒ ꯄꯤꯖꯒꯗꯕꯅꯤ. ꯏꯃꯥ ꯐꯠꯇꯕꯤ, ꯅꯪ ꯌꯥꯝ ꯐꯠꯇꯦ. ꯅꯪ ꯑꯗꯨꯝ ꯂꯧꯔꯨ ꯌꯥꯕꯗꯨꯕꯨ." ꯃꯃꯥꯅ ꯁꯥꯎꯃꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯉꯝꯕ ꯑꯗꯨ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯠꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯝꯕꯕꯨ ꯍꯌꯦꯡ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯍꯟꯈ꯭ꯔꯦ꯫ ꯑꯉꯝꯕꯗꯤ ꯀꯤꯕꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯂꯥꯟꯃꯤꯁꯤꯡ, ꯁꯥꯒꯩꯒꯤ ꯃꯤꯁꯤꯡꯗꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯥꯕꯁꯨ ꯌꯥꯎꯏ, ꯌꯥꯗꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯈꯔ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯉꯝꯕꯁꯨ ꯁꯤꯔꯅꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯈꯪꯍꯧꯗꯦ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯉꯝꯕꯅ ꯌꯦꯛꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯂꯧꯕ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯟꯅꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯄꯥ ꯅꯨꯡꯁꯤꯕ, ꯃꯔꯩꯕꯥꯛ ꯅꯤꯡꯕ, ꯊꯧꯅꯥ ꯐꯕ ꯑꯉꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ "ꯑꯩ ꯁꯤꯗꯣꯔꯕꯀꯣ. ꯁꯤꯗ ꯂꯩꯔꯒꯅ ꯏꯃꯥꯅ ꯍꯥꯠꯇꯧꯔꯕ, ꯑꯗꯨꯒ ꯏꯄꯥ ꯅꯤꯡꯊꯧ ꯂꯧꯕ ꯆꯠꯂꯒꯅ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨꯅ ꯍꯥꯠꯇꯧꯔꯕ. ꯑꯩꯗꯤ ꯏꯁꯤꯗ ꯁꯤꯕꯗ ꯂꯩꯔꯦꯀꯣ. ꯏꯃꯥꯒ ꯄꯥꯕꯒꯅ ꯂꯥꯟ ꯇꯝꯃꯨ ꯍꯥꯏꯔꯤꯀꯥꯟꯗꯅ ꯑꯩꯅ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯀꯦꯔꯒ ꯂꯩꯔꯨꯕꯗꯣ, ꯃꯗꯨꯒꯤ ꯃꯍꯩꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯀꯞꯂꯤꯕꯁꯦ. ꯑꯕꯣꯛ, ꯑꯩ ꯌꯥꯝ ꯀꯤꯌꯦ ꯁꯤꯕꯗꯣ." ꯃꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯑꯁꯥꯎꯕꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯗꯨꯒꯤ ꯈꯜꯂꯒ ꯃꯊꯥ ꯑꯃꯨꯛꯁꯨ ꯁꯥꯔꯝꯃꯤ꯫
ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯈꯨꯅꯨꯡ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯂꯣꯏꯅ ꯌꯥ ꯂꯥꯎꯅꯔꯤ ꯈꯪꯅꯔꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯦ ꯊꯤꯡꯕꯁꯨ ꯌꯥꯔꯔꯣꯏ ꯑꯣ ꯄꯪꯉꯤꯗꯀꯣ ꯃꯃꯥ ꯑꯩꯁꯦ ꯅꯣꯡꯉꯥꯟꯕꯒ ꯅꯤꯡꯊꯧ ꯑꯉꯝꯕ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯇꯝꯊꯤꯕ ꯅꯤꯡꯊꯧꯗꯒꯤ ꯃꯄꯥꯕꯨ ꯀꯟꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯨ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥꯒꯤ ꯑꯉꯝꯕ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯈꯤꯒꯦ ꯂꯥꯎ ꯏꯃꯥꯅ ꯃꯅꯝ ꯅꯝꯗꯣꯏꯁꯦ ꯅꯆꯥꯅ ꯁꯤꯕ ꯆꯠꯄꯩꯔꯣ ꯏꯃꯥ ꯑꯣ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯁꯤꯗꯣꯏꯅꯣ ꯏꯆꯥꯗꯤ ꯑꯉꯝꯕꯅꯤ ꯑꯗꯨꯅ ꯏꯆꯥꯅ ꯂꯣꯏꯅ ꯉꯝꯗꯨꯅ ꯍꯜꯂꯛꯎꯀꯣ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ ꯏꯃꯥ ꯅꯤꯡꯊꯧ ꯇꯝꯊꯤꯕꯒꯤ ꯃꯈꯥ ꯄꯣꯟꯕꯅꯤꯅ ꯑꯗꯣ ꯏꯃꯥ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯗꯣ ꯏꯃꯥ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯌꯥꯝꯅ ꯄꯣꯛꯂꯛꯎꯀꯣ ꯍꯥ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯨꯝ ꯂꯥꯛꯄꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯑꯃ ꯂꯩꯍꯧ ꯑꯅꯤ ꯂꯩꯍꯧ ꯈꯔ ꯑꯃꯃꯝ ꯆꯦꯟꯈꯤꯗꯧꯗꯨꯅ ꯑꯔꯣꯏꯕꯗ ꯅꯤꯡꯊꯧ ꯑꯉꯝꯕ ꯈꯛꯇ ꯉꯥꯏꯍꯧꯔꯝꯃꯤ ꯑꯦ ꯑꯩꯒꯤ ꯂꯥꯟꯃꯤꯈꯩꯗꯤ ꯑꯩ ꯏꯊꯟꯇ ꯊꯅꯝꯂꯒ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯕ ꯑꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯥꯡꯗꯕ ꯑꯣꯏꯔꯦ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯑꯗꯨꯗꯤ ꯊꯧꯅꯥ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒ ꯈꯛꯇꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯄꯥ ꯅꯤꯡꯊꯧꯒꯨꯝꯅ ꯊꯧꯅꯥ ꯐꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯗꯨꯗꯤ ꯐꯠꯇꯕ ꯇꯝꯊꯤꯕ ꯅꯤꯡꯊꯧ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯍꯣꯏꯗ ꯂꯥꯟ ꯇꯧꯗ꯭ꯔꯕꯁꯨ ꯍꯥꯏꯅꯔꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯨꯔꯒꯦ ꯑꯗꯣ ꯃꯇꯝꯁꯤꯗꯤ ꯊꯦꯡꯖꯤꯜꯂꯛꯑꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯍꯤꯡꯁꯤꯃ ꯀꯥꯏꯗ ꯂꯩꯒꯅꯤ ꯃꯐꯝ ꯑꯁꯤꯅ ꯀꯔꯤꯅꯣ ꯀꯗꯥꯏ ꯌꯧꯔꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯗꯦ ꯇꯨꯔꯦꯜ ꯐꯖꯕ ꯑꯃꯁꯨ ꯂꯩꯅꯤꯍꯦ ꯑꯥꯏ ꯌꯥꯝ ꯐꯖꯩꯍꯦ ꯉꯥꯏꯍꯥꯛꯄꯨ ꯌꯦꯡꯈꯤꯒꯦꯗ ꯑꯉꯝꯕ ꯅꯤꯡꯊꯧꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯄꯨꯟꯗꯨꯅ ꯊꯅꯝꯂꯒ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯑꯉꯝꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯐꯖꯔꯕ ꯁꯛꯐꯝꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯎ ꯑꯃꯗ ꯉꯥꯊꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯟꯇ ꯊꯦꯡꯖꯤꯟꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯝꯕꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯑꯉꯝꯕꯗ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯏꯂꯩꯗꯣ ꯑꯁ ꯁꯤꯗꯤ ꯄꯨꯝꯃꯝꯂꯦꯅꯦ ꯁꯒꯣꯜ ꯅꯪꯁꯨ ꯍꯧꯅꯤꯡꯅ ꯍꯧꯗꯣꯔꯛꯑꯗꯤ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯧꯗꯣꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯁ ꯑꯗꯨ ꯁꯒꯣꯜ ꯐꯗꯤ ꯐꯖꯩꯍꯦ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯐꯖꯔꯤꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯑꯁꯤꯅ ꯅꯤꯡꯊꯤꯖꯔꯤꯕ ꯑꯁ ꯑꯩꯗꯤ ꯁꯤꯗꯤꯅꯦ ꯀꯣꯅꯨꯡꯒꯤ ꯐꯖꯕꯅ ꯍꯦꯟꯗꯦꯗꯣ ꯁꯒꯣꯜꯗꯨꯅ ꯈꯣꯡꯗꯨꯅ ꯑꯉꯝꯕꯗ ꯁꯨꯝ ꯏꯜꯂꯤ ꯀꯩꯗꯧꯔꯒꯦ ꯁꯒꯣꯜ ꯅꯪꯕꯣ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ ꯂꯥꯝꯂꯝꯂꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯒꯦ ꯅꯪ ꯊꯤꯔꯒ ꯆꯥꯖꯔꯨꯔꯣ ꯂꯥꯝꯕꯗꯤ ꯑꯩꯁꯨ ꯂꯥꯝꯂꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯈꯅꯥꯎꯁꯤꯗꯤ ꯑꯩ ꯂꯍꯧꯔꯒꯦ ꯑꯗꯣ ꯅꯪ ꯍꯟꯊꯍꯜꯂꯛꯎꯀꯣ ꯁꯒꯣꯜꯗꯣ ꯑꯉꯝꯕꯅ ꯊꯥꯗꯣꯛꯄꯤꯕꯗꯨꯗ ꯍꯔꯥꯎꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯉꯝꯕꯅ ꯈꯥꯎ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯆꯥꯅꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯂꯧꯊꯣꯛꯂꯝꯃꯤ ꯑꯁ ꯏꯁꯤꯡꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯗꯅ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯁꯤꯡ ꯌꯥꯎꯗꯅ ꯆꯥꯔꯕꯗꯤ ꯑꯩ ꯐꯨꯟꯗꯨꯅ ꯑꯗꯨꯝ ꯁꯤꯕ ꯋꯥꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯥꯝꯕꯅꯗꯤ ꯌꯥꯗ꯭ꯔꯦ ꯑꯁ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯁꯤꯅꯒ ꯐꯖꯕꯅꯦ ꯑꯩꯅꯒ ꯆꯥꯛ ꯂꯥꯝꯕꯅꯦ ꯑꯦ ꯇꯨꯔꯦꯜ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯑꯩꯅ ꯏꯁꯤꯡꯒꯤ ꯋꯥꯔꯤꯕ ꯑꯗꯨꯗꯤ ꯏꯁꯤꯡ ꯍꯥꯟꯅ ꯁꯣꯛꯂꯨꯒꯦ ꯑꯉꯝꯕꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯦꯛ ꯇꯧꯕꯗ ꯅꯨꯄꯤ ꯈꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯑꯉꯝꯕ ꯏꯉꯪꯉꯪꯅ ꯀꯣꯌꯦꯡ ꯌꯦꯡꯂꯨꯕꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯌꯥꯏꯗ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯁꯥꯟꯅꯕꯗꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯎꯔꯝꯃꯤ ꯀꯩꯅꯣ ꯅꯨꯡꯗꯥꯡꯁꯤꯗꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯖꯥꯠꯅꯣ ꯅꯨꯄꯤꯅꯤꯅꯦ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅꯒ ꯆꯩꯕꯤꯗꯕ ꯖꯥꯠꯂꯥ ꯏꯆꯦ ꯑꯥꯗ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯩꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ ꯂꯩꯕ ꯃꯥꯜꯂꯤ ꯀꯗꯥꯏꯗꯅꯣ ꯑꯁ ꯇꯥꯏꯕꯪ ꯃꯤ ꯎꯗꯅꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯥꯛꯂꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯍꯜꯂꯁꯤꯔ ꯏꯕꯥꯅꯤ ꯑꯩꯗꯤ ꯁꯥꯟꯅꯅꯤꯡꯉꯤꯌꯦ ꯑꯗꯣ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯕꯨ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ ꯃꯥꯁꯨ ꯑꯩꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯅꯦ ꯑꯗꯨ ꯏꯆꯦ ꯑꯁꯤꯕꯨ ꯑꯐꯕ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯃꯤꯔꯣ ꯃꯁꯛꯁꯤꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯝꯒꯗꯕ ꯌꯥꯝꯅ ꯃꯥꯜꯂꯦ ꯏꯆꯦ ꯂꯛꯅꯔꯨꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯏꯆꯟ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯨꯛ ꯌꯥꯎꯔꯝꯗꯅꯅꯦ ꯏꯕꯥꯅꯤꯗ ꯁꯥꯇꯥꯅꯤꯀꯣ ꯃꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦ ꯑꯦ ꯃꯣꯏ ꯑꯅꯤꯁꯤꯗꯤ ꯑꯩ ꯇꯝꯅ ꯂꯥꯛꯏꯅꯦꯍꯦ ꯚꯨꯠ ꯅꯨꯄꯤꯒ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅ
ꯍꯥꯟꯅꯒꯤ ꯈꯔꯒ ꯀꯤꯗꯨꯅ ꯂꯩꯕꯒ ꯏꯁꯤꯡꯁꯦ ꯈꯔ ꯀꯜꯂꯒ ꯆꯠꯍꯧꯔꯒꯦ ꯑꯩ ꯉꯥꯏꯈꯨꯑꯣ ꯁꯛ ꯐꯖꯕ ꯁꯛ ꯐꯖꯕꯒ ꯀꯧꯔꯛꯑꯦ ꯁꯛ ꯐꯖꯩ ꯍꯥꯏꯕꯁꯦ ꯊꯥꯕꯜ ꯃꯉꯥ ꯑꯁꯤꯗ ꯎꯕꯖꯥꯠꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯕꯨꯠꯇꯤ ꯑꯣꯏꯔꯝꯃꯔꯣꯏ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗ ꯂꯥꯛꯄꯅꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯍꯥꯟꯅꯁꯨ ꯎꯗꯦ ꯑꯗꯨꯒ ꯅꯃꯤꯡꯅ ꯀꯩ ꯀꯧꯒꯦ ꯑꯩ ꯅꯤꯡꯊꯧꯅꯤ ꯃꯤꯡꯅ ꯑꯉꯝꯕ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯔꯕ ꯁꯛꯇꯝꯁꯦ ꯎꯔꯨꯕꯗꯒꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕ ꯑꯗꯣ ꯅꯕꯥꯅꯤꯗꯤ ꯀꯅꯥꯅꯣ ꯅꯨꯡꯗꯥꯡꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯏꯃꯥ ꯄꯥꯕ ꯍꯣꯏ ꯈꯪꯍꯧꯕ꯭ꯔꯥ ꯍꯣꯔꯦꯟ ꯐꯨꯕꯤꯔꯣꯏꯗ꯭ꯔꯣ ꯅꯕꯥꯅꯤꯕꯣ ꯐꯨꯔꯣꯏꯌꯦ ꯏꯆꯦ ꯌꯥꯝ ꯄꯪꯕ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯏꯆꯝꯁꯨ ꯆꯝꯕ ꯃꯥꯜꯂꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯒꯦꯗ 이반이 할래시드나 모이 타이봉 미세 와앙앙라가 누피 숨바 얌나 하이 하이나바니고 아스 모이는 파나 하이라수 라이림비 아이코 요가다바 나테다 이반이 허직 라이람넨다 아목 할라가 누피다 조빠 라이 누파 싱아도 아목 탱나니 모두 딴드로 이제 아두나 시다 라이키시고 이제 아도 앙암바 낭디 얌나 앙앙수 오이리 아두가 까마이나 닝터 오이리노 ꯑꯉꯝꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗ ꯑꯗꯨꯗꯤ ꯇꯝꯊꯤꯕ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯦꯅ ꯐꯠꯇꯕꯅꯦ ꯌꯥꯝꯅ ꯃꯥꯅ ꯂꯩꯄꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯀꯌꯥ ꯐꯥꯔꯒ ꯄꯨꯈꯤ ꯍꯥꯏ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯄꯨꯈ꯭ꯔꯤꯅꯤ ꯑꯗꯨꯗ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯕ ꯂꯩꯄꯥꯛ ꯀꯌꯥꯗ ꯂꯥꯟꯗꯥꯁꯟꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯠꯄ ꯅꯩꯕ ꯍꯥꯠꯄ ꯇꯨꯞꯄ ꯀꯌꯥꯁꯨ ꯇꯧꯋꯦ ꯍꯥꯏ ꯑꯗꯨꯛ ꯇꯝꯊꯤꯕ ꯀꯟꯁꯨ ꯌꯥꯝꯅ ꯀꯟꯕ ꯃꯤꯅꯨꯡꯁꯤ ꯆꯦꯟꯗꯕ ꯅꯤꯡꯊꯧꯗꯨꯕꯨ 하루전에 라이브 낭부 핫방음 도리브라 가이디 ngam도이노다 아도 하나다비다 와리 사나라가 야브리잉게 떠보니 나트디 이마나 아이세 고능도 장할러르 작수 람바네 야제 kappi mali kapkunu he ningthongnobu ado nabanidi kanan kaideno haibusu haidi nabanidi yamna nungaina harauna leiba mali nasaksu yamna phajai is ꯑꯩꯈꯣꯏꯕꯨ ꯁꯛ ꯐꯖꯩ ꯀꯥꯏꯅ ꯍꯔꯥꯎꯍꯜꯂꯤꯔꯣ ꯅꯪꯒꯤꯁꯤꯕꯣ ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯃꯐꯝꯗꯤꯅꯦ ꯑꯁꯤꯗ ꯅꯠꯇꯦ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯁꯨ ꯅꯠꯇꯦ ꯁꯣꯔꯥꯔꯦꯜꯗꯒꯤ ꯂꯥꯛꯄꯅꯦ ꯋꯥꯔꯤ ꯀꯥꯗꯦ ꯆꯥꯛꯀ ꯂꯥꯝꯃꯀꯥꯟꯁꯤꯗ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯑꯦ ꯃꯥꯅꯦ ꯏꯕꯥꯅꯤꯁꯦ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯏꯕꯥꯅꯤꯒꯤ ꯃꯁꯛꯁꯦ ꯎꯕꯗ ꯈꯪꯗ꯭ꯔꯣ ꯌꯥꯝꯅ ꯐꯖꯔꯤꯁꯦ ꯌꯥꯔꯦꯍꯦ ꯂꯥꯏꯔꯦꯝꯕꯤ ꯀꯥꯏꯅ ꯃꯁꯛꯄꯨ ꯐꯖꯔꯗꯤ ꯍꯦꯛꯇ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅꯕ꯭ꯔꯥ ꯍꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯃꯁꯛ ꯇꯃꯥꯗ ꯐꯖꯩ ꯀꯩꯅꯣ ꯅꯕꯥꯅꯤꯗꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯟꯅ ꯐꯖꯩ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥꯁꯨ ꯂꯥꯏꯔꯦꯝꯕꯤ ꯇꯥꯔꯦꯅꯦ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯁꯥꯎꯔꯛꯏ ꯑꯉꯝꯕꯅ ꯃꯃꯥꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯔꯨꯕꯒꯤ ꯏꯁ ꯅꯣꯏ ꯏꯃꯥꯅ ꯍꯦꯟꯅ ꯐꯖꯩ ꯀꯥꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯐꯅ ꯐꯖꯔꯕꯁꯨ ꯑꯩꯈꯣꯏ ꯂꯥꯏꯃꯨꯛ ꯐꯖꯕꯗꯤ ꯐꯖꯔꯣꯏꯍꯦ ꯐꯖꯩꯍꯦ ꯑꯩꯒꯤ ꯏꯃꯥꯗꯣ ꯎꯔꯒ ꯈꯪꯅꯤ ꯀꯔꯤꯒꯨꯝꯕ 이반이ꯗꯒꯤ ꯅꯪꯒꯤ ꯏꯃꯥꯅ ꯍꯦꯟꯅ ꯐꯖꯔꯝꯗ꯭ꯔꯗꯤ ꯀꯩꯗꯧꯕ ꯌꯥꯏ ꯅꯕꯥꯅꯤꯅ ꯑꯄꯥꯝꯕ ꯇꯧꯖꯧꯅ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅ ꯍꯦꯟꯅ ꯅꯕꯥꯅꯤꯗꯒꯤ ꯃꯁꯛ ꯐꯖꯔꯝꯂꯗꯤ ꯀꯩꯗꯧꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗꯤꯅꯦ ꯅꯪꯒꯤ ꯏꯃꯥꯗꯣ ꯍꯧꯖꯤꯛ ꯌꯦꯡꯂꯨꯁꯤꯔꯥ ꯍꯣꯏ ꯑꯗꯣ ꯑꯩꯗꯤ ꯆꯪꯕ ꯌꯥꯔꯣꯏ ꯇꯝꯊꯤꯕ ꯅꯤꯡꯊꯧ ꯍꯥꯠꯇꯨꯅ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯗꯤ ꯅꯪ ꯀꯣꯅꯨꯡꯗ ꯆꯪꯉꯛꯇ꯭ꯔꯁꯨ ꯏꯕꯥꯅꯤ ꯆꯪꯂꯨꯒꯦ ꯅꯪ ꯃꯄꯥꯟꯗ ꯂꯩꯔꯝꯃꯨ ꯌꯥꯕ꯭ꯔꯥ ꯌꯥꯏꯅꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯒꯣꯜꯗꯣ ꯂꯥꯛꯇ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯕ 이반이디 서골 아빠이비 여래 서골 아빠이비 까이나 까이다 레리바 이스 서골 아빠이비 하이버시다 동링이 세잉 마시 누파세 빵마 말라가 싱게 tauba 아무무 야위네 아두바나데 야레 강자레 라이렘비 누피 아니두나 쿠바 쿠두나 서골 아빠이비 아니 kauramme kudaga du maktada kuba he khubaga masa panba angauba machugi sagol ani atiyadagi paithare madu ubada angamba yamna harauramme nabanise lairembine haibasimadi ai thajare ado kari fazabadi nabani dagi aigi imane hena fazaba helida magi masigi wahisine aine yamna karise ado lao chalase hoi sagola paibi
ꯏꯕꯣꯛꯅ ꯂꯤꯔꯝꯕ ꯁꯒꯣꯜ ꯑꯄꯥꯏꯕꯤꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯅ ꯁꯒꯣꯜ ꯑꯃꯗ ꯑꯗꯨꯒ ꯑꯉꯝꯕꯅ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯉꯝꯕ, ꯅꯪꯒꯤ ꯀꯣꯅꯨꯡꯗꯤ ꯌꯧꯔꯦ, ꯑꯗꯣ ꯅꯪꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯅꯤꯅꯅꯦ ꯁꯒꯣꯜ ꯑꯁꯦ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯏꯕꯥꯅꯤ ꯆꯪꯂꯨꯒꯦ, ꯑꯗꯣ ꯏꯃꯥꯒꯤ ꯀꯥꯁꯦ ꯀꯔꯝꯕꯅꯣ? ꯑꯥꯗꯒꯤꯁꯦ ꯏꯃꯥꯒ ꯏꯄꯥꯒꯒꯤ ꯇꯨꯝꯐꯝ ꯀꯥꯅꯤ, ꯑꯁꯤꯗ ꯏꯃꯥ ꯁꯣꯏꯗꯅ ꯇꯨꯝꯂꯝꯒꯅꯤ, ꯑꯗꯣ ꯅꯕꯥꯅꯤ ꯑꯩꯒꯤ ꯏꯃꯥꯅ ꯇꯨꯝꯂꯝꯂꯕꯗꯤ ꯍꯧꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯍꯧꯗꯣꯛꯑꯣꯏꯍꯦ, ꯑꯗꯣ ꯂꯩꯔꯝꯃꯨ, ꯏꯕꯥꯅꯤ ꯆꯪꯂꯒꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯉꯝꯕ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯄꯥꯟꯗ ꯄꯥꯏꯗꯨꯅ ꯂꯩꯍꯧꯋꯦ꯫ ꯏꯆꯦ, ꯀꯅꯥ ꯀꯅꯥꯅꯣ ꯑꯉꯝꯕꯒꯤ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯣ? ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣꯍꯦ? ꯀꯣꯅꯨꯡ ꯁꯦꯟꯅꯕ ꯂꯥꯟꯃꯤ ꯑꯣꯏꯔꯝꯅꯤ꯫ ꯏꯆꯦ, ꯂꯥꯟꯃꯤ ꯑꯣꯏꯔꯁꯨ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ, ꯊꯨꯅ ꯆꯪꯁꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨꯅ ꯑꯉꯝꯕꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤꯗꯨ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯆꯦ, ꯃꯍꯥꯔꯥꯅꯤꯁꯤꯗꯤ ꯊꯥꯡꯅ ꯊꯤꯜꯂꯝꯃꯤ, ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯑꯉꯝꯕ ꯈꯪꯂꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯑꯉꯝꯕ ꯍꯥꯏꯕ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯤꯡ ꯄꯜꯂꯤꯕ ꯅꯕꯥꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯑꯅꯤ ꯑꯉꯝꯕꯒꯤ ꯃꯔꯨꯞꯅꯤ, ꯏꯃꯥꯕꯨ ꯀꯅꯥꯅ ꯊꯥꯡꯅ ꯊꯤꯜꯂꯝꯂꯤꯕꯅꯣ? ꯑꯩꯒꯤ ꯏꯆꯥ ꯑꯉꯝꯕꯗꯤ ꯀꯥꯏꯗ ꯂꯩꯍꯧꯒꯦ? ꯃꯥꯕꯨ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯑꯉꯝꯕ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯑꯉꯝꯕ ꯃꯄꯥꯟꯗ ꯂꯩꯍꯧꯋꯦ, ꯏꯃꯥ ꯑꯩ ꯀꯧꯔꯨꯒꯦ ꯑꯉꯝꯕꯗꯣ꯫ ꯃꯥꯕꯨ ꯃꯄꯥ ꯄꯨꯔꯒ ꯂꯥꯛꯂꯕ꯭ꯔꯣ? ꯄꯨꯔꯛꯇ꯭ꯔꯤ ꯏꯃꯥ꯫ ꯑꯗꯨꯗꯤ ꯀꯧꯔꯛꯀꯅꯨ, ꯃꯄꯥ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯃꯥꯕꯨꯁꯨ ꯍꯥꯠꯄꯤꯈ꯭ꯔꯒꯅꯤ, ꯑꯗꯨꯒ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯇꯝꯃꯨ, ꯏꯆꯥ ꯑꯉꯝꯕꯗ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥ ꯀꯌꯥ ꯑꯗꯨꯗ ꯃꯄꯤ ꯇꯥꯅ ꯀꯞꯂꯝꯃꯤ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥ ꯑꯉꯝꯕꯒꯤ ꯃꯤꯡꯂꯦꯟ ꯁꯣꯜꯂꯝꯂꯒ ꯁꯤꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨꯁꯨ ꯃꯄꯤ ꯂꯣꯏꯁꯤꯟꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥ ꯇꯨꯝꯍꯧꯔꯤꯕ꯭ꯔꯥ? ꯀꯃꯥꯏꯅ ꯂꯩꯍꯧꯒꯦ? ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ? ꯅꯕꯥꯅꯤꯒ ꯀꯅꯥꯅ ꯍꯦꯜꯂꯝꯃꯒꯦ? ꯍꯥꯏꯌꯨꯅꯦ꯫ ꯌꯥꯝ ꯐꯖꯩꯌꯦ ꯑꯉꯝꯕ, ꯅꯪꯒꯤ ꯏꯃꯥꯗꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯃꯛ ꯃꯥꯏꯊꯤꯔꯦ꯫ ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯤꯅꯣꯛ ꯑꯃꯅ ꯏꯕꯥꯅꯤꯗꯒꯤ ꯐꯖꯕ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤ ꯑꯉꯝꯕ, ꯑꯗꯨꯒ ꯏꯃꯥꯅ ꯏꯕꯥꯅꯤꯕꯨꯁꯨ ꯐꯖꯩ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯒꯤ ꯏꯃꯥꯗꯤ ꯌꯥꯝꯅ ꯐꯖꯕꯅꯦꯅ, ꯑꯗꯣ ꯅꯕꯥꯅꯤꯅ ꯀꯞꯂꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯏꯃꯥꯅ ꯍꯦꯜꯂꯝꯕꯩꯔꯣ? ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ꯭ꯔꯣ? ꯑꯩꯕꯨ ꯁꯥꯍꯧꯕ꯭ꯔꯥ? ꯅꯪꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯏꯃꯥꯅ ꯁꯥꯔꯛꯏ, ꯏꯃꯥꯅ ꯅꯪꯕꯨ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯏ, ꯑꯗꯣ ꯑꯉꯝꯕ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯇꯝꯊꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯉꯝꯕꯒꯤ ꯐꯥꯕꯗꯣ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯨꯅ ꯄꯨꯔꯛꯅꯕ ꯇꯧꯁꯤ꯫ ꯑꯩꯁꯨ ꯏꯄꯥꯗꯣ ꯄꯨꯔꯛꯄ ꯄꯥꯝꯃꯤ, ꯑꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯇꯝꯊꯤꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯣꯏꯅꯣ? ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯂꯥꯟꯃꯤ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ, ꯂꯥꯟꯃꯤꯗꯤ ꯂꯥꯏꯔꯗꯅ ꯑꯩꯒꯤ ꯁꯒꯣꯜꯗꯨ ꯐꯥꯎꯕ ꯑꯩꯕꯨ ꯊꯅꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯗꯤ ꯊꯥꯡ ꯇꯦꯟꯕ ꯍꯥꯏꯕꯁꯨ ꯍꯩꯇꯦ, ꯄꯪꯁꯨ ꯄꯪꯉꯦ ꯑꯩꯗꯤ꯫ ꯅꯪꯕꯨ ꯄꯪꯕ꯭ꯔꯣ? ꯄꯪꯉꯦ ꯍꯥꯏꯌꯦ ꯏꯃꯥꯅꯁꯨ ꯄꯥꯕꯅꯁꯨ, ꯏꯕꯣꯛꯅꯗꯤ ꯄꯪꯕ ꯅꯠꯇꯦ ꯁꯤꯡꯕ ꯋꯥꯠꯄꯅꯦ ꯍꯥꯏ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯉꯝꯂꯕꯅꯤꯅ ꯏꯕꯥꯅꯤꯗꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯔꯣꯗꯅ꯫ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯐꯝꯗꯨꯗ ꯆꯠꯁꯦ, ꯑꯗꯨꯒ ꯍꯥꯏꯔꯒꯦ, ꯁꯤꯗ ꯁꯨꯝ ꯄꯥꯏꯔꯒ ꯂꯩꯕꯁꯦ ꯀꯣꯛ ꯉꯥꯎꯋꯦ꯫ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯃꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯉꯝꯕꯗꯤ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯈꯜꯂꯤ, ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯗꯤ ꯑꯉꯝꯕꯅ ꯍꯌꯦꯡ ꯃꯃꯥꯒꯤ ꯃꯔꯝꯗ ꯈꯪꯂꯛꯂꯕ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯜꯂꯨꯕꯗ ꯑꯉꯝꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨꯅ ꯑꯉꯝꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯕꯣ? ꯈꯪꯗ꯭ꯔꯦ, ꯑꯗꯣ ꯑꯩꯒꯤ ꯏꯄꯥꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯇꯨꯅ ꯏꯃꯥꯒ ꯏꯄꯥꯒꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕꯗꯣ ꯎꯕ ꯄꯥꯝꯃꯤ꯫ ꯏꯆꯦ, ꯀꯔꯤꯅꯣ ꯏꯕꯥꯅꯤꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯗꯨꯗꯤ ꯑꯉꯝꯕꯒꯤ ꯄꯥꯕꯗꯣ ꯇꯝꯊꯤꯕ ꯅꯤꯡꯊꯧꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯧꯊꯣꯛꯄ ꯑꯃ ꯆꯪꯏ꯫ ꯑꯗꯨꯗꯤ ꯑꯉꯝꯕ ꯇꯝꯊꯤꯕ ꯅꯤꯡꯊꯧ ꯑꯗꯣ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯕꯥꯅꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦ, ꯌꯥꯔꯕ꯭ꯔꯥ?
Yarohe, tamthiba ningthaubu phagidawna. Hayeng nabani phata nungdaga thokladi ai yamna nungairoi. Adugi saru nabani hanjakhruda. Nongsu ngangadori. Taibang mina ukrabadi amu phabikini. Nasaknaga damada phajare. Hankro. Ai kemta pamje. Ado nabani ga miku khara leminabase. Ai yamna harawi ko. Sengabo ngamba. Amta pamdrabo. Nongadringaida haihurada nangbo. Pamdre. Nabani ga punma phangjabase. Sina pele aidi. Lairembe aniduna nongadringaida. Lairi pakta amuk hankirame. Adubu sagola paibi amadi angambada pibirame. Nongsu ngalakle. Angamba wakal khalawi toril mapala duda phamduna aduga sagola paibi adusu angambagi manakta leptuna angambana tonglak pangaire. Ai konungda thuna handaba yade. Imagi manakta leibana nungai. Aduna tamthiba ningthauda. Aigi papiyo haiduna hairaga yenglaki. Sagola paibi nang aigi mating pangu ko. Lao chalasi. Asumna angamba tamthiba ningthaugi manak thamna sagola du tongduna paiduna lakle. Angambana sagola paibi da lakpudu ubada tamthiba ningthaugi lanmi singna yeknaba lak haiduna ten mayam ama kapsilae. Adubu laigi sagola duna tenjai singado arembada loina tahalami. Tamthiba ningthau aduna nangbu laira mira. Kari yegi kununga sita laklibana. Kari pamina. Natrabadi. Aigi lanmi mayam singi tenjai singdagi. Yam kuina nanthoktuna chenba ngamloine. Ai ahong leibaki ningthaugi machanupani. Ai angambane. Aina laklibase. Somna phaduna pubikhiba aigi upa ningthauda. Pibiyu haiduna lakchabani. Aduna aigi upa ningthaubu pibiyu. Kari haiba. Ahong leibaki ningthaugi machanupani haiba. Aduga magi mapa piyu gai. Lanmisa. Aina pharaga purakpa ningthau mayamado loina puraga lao. Hoi ningthau. Masigi ningthau sidi mabuk mapau yamna phaba janine. Aidi yamna phatabrana khalaga. Aigi pa puraga kunungda halani ko. Tamthiba ningthaugi lanmi sing aduna pharaga thamma ningthau sing ado makong makhut loina yotki thaurina punduna puthorei. Karambano hayo nangi napa ningthaudo. Karino taurishiba. Moi singse sumaina thina thambibra. Aduga aigi pabasidi chaka mata pijadrabra. Hai, nangi paba yaudrabra ne anga. Yawi, aigi paba ne ahanbagido. Baba, aine, nacha angambane. Ai paba lobulai. Baba, yumda kunungda haladabane baba. Mapa ningthau aduna aigi icha angambane haiba. Nangdi matau karamna mafam asida lakliba. Adusu sagol apaibida. Adudi se napa ase pirabani. La aga pujakro. Kari aigi babu pujakro haiba. Nangdi yamna phajani na. Baba ai lai yumda halase. Angamba lakana yumda thuna hankro. Tamthiba ningthauna nangbu phana naba sarau tawribani. Lakana nangbu hankro ne angamba. Angambana mapa ningthau lobo changlakpada lanmi khanana lang mayam ama thauri khongboi kaya ama langsinduna angambaga sagol apaibi aduga bu pharami. Ipagi bungo angamba ipana hankro lakano haiba natro. Oh pangida ko nangse. Sagol apaibi aigi sagol apaibi leiri. Lanmi sa sagol apaibi se tokaina pharaga tham aduga nupa macha asina mapa asigana pullaga mihat pungda puraga tham. Mapa macha se mangak kaglaga hatki ngasidi. Nang yam phate oidaba ngangba masak thiba phattaba ningthaunina. Kamaina bu magumbana sagola paibe se leiramlibano. Aikhoi gumba akanba ningthaugi manakta leigedaba sibo. Mapa macha se hana hatkige aduga sagola paibe se tongduna koithagi. Mapa macha do mihat pungda hatnanaba sadana chauba amagi mathakta mangak thamduna lehenkre. Baba nachabu ngangpiu ko. Nachana babu bukan mangam khidre. Imagi ningbu su thungan mangam khidre. Nachabu pabana apang mana chani khanduna ngangpiu ko. Ai icha sidi
ꯀꯅꯥꯅ ꯄꯪꯉꯤ ꯁꯣꯜꯂꯤ ꯍꯥꯏꯗꯣꯏꯅꯣ? ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯅ ꯂꯥꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯒꯤ ꯏꯆꯥ ꯑꯉꯝꯕꯗꯤ ꯃꯄꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯕ, ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯏꯆꯥ ꯑꯣꯏꯔꯝꯂꯦ꯫ ꯏꯄꯥ ꯄꯦꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯁꯤꯕ ꯉꯝꯂꯒꯅꯤ꯫ ꯏꯄꯥꯒꯤ ꯑꯉꯝꯕ, ꯅꯪ ꯅꯄꯥꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯏꯄꯥꯅ ꯏꯆꯥꯕꯨ ꯑꯁꯣꯟꯕꯅꯤ, ꯑꯄꯪꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯦꯅꯦꯍꯦ꯫ ꯍꯥꯏ, ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯃꯄꯥ ꯃꯆꯥꯁꯦ ꯃꯉꯛ ꯀꯛꯊꯠꯂꯨ꯫ ꯑꯉꯝꯕꯒ ꯃꯄꯥꯒꯗꯣ ꯃꯉꯛ ꯀꯛꯅꯅꯕ ꯆꯥꯎꯔꯕ ꯊꯥꯡꯄꯥꯛ ꯑꯗꯨ ꯍꯥꯏꯒꯠꯄꯗ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯇꯦꯟꯖꯩ ꯑꯃꯅ ꯊꯥꯡ ꯄꯥꯏꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯦꯟꯅ ꯌꯨꯡꯗꯨꯅ ꯂꯣꯡꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯝꯊꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯏꯌꯥ, ꯀꯅꯥꯅꯣ? ꯅꯊꯧꯅꯥ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯎꯅꯦ ꯂꯥꯟꯃꯤꯁꯥ꯫ ꯃꯄꯥ ꯃꯆꯥꯁꯦ ꯍꯥꯠꯂꯨ, ꯍꯧꯖꯤꯛꯃꯛ ꯍꯥꯠꯂꯨ꯫ ꯀꯅꯥꯅꯣ ꯌꯦꯡꯒꯦ? ꯍꯣꯏ ꯅꯤꯡꯊꯧ꯫ ꯃꯄꯥ ꯃꯆꯥꯗꯣ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯇꯦꯟꯖꯩ ꯃꯌꯥꯝꯅ ꯅꯣꯡ ꯆꯨꯕꯒꯨꯝꯅ ꯅꯣꯡꯊꯛꯇꯒꯤ ꯀꯥꯞꯊꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯥꯟꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯇꯝꯊꯤꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥꯅꯁꯨ ꯅꯣꯡꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯇꯦꯟ ꯀꯌꯥ ꯑꯃ ꯀꯥꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯦꯟꯖꯩꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯊꯔꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯄꯥꯟꯗꯨꯅ ꯂꯣꯏꯅ ꯁꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯝꯊꯤꯕ ꯅꯤꯡꯊꯧ ꯈꯛꯇꯃꯛ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯝꯊꯤꯕ ꯅꯤꯡꯊꯧꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯁꯣꯔꯥꯔꯦꯜꯗꯒꯤ ꯂꯥꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯌꯥꯎꯗꯨꯅ ꯑꯉꯝꯕꯅ, ꯕꯥꯕꯥ, ꯕꯥꯕꯥ, ꯑꯩꯈꯣꯏ ꯁꯤꯔꯔꯣꯏ꯫ ꯑꯩꯒꯤ ꯃꯔꯨꯞ ꯂꯥꯏꯔꯦꯝꯕꯤ ꯂꯥꯛꯑꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯪꯒꯤ ꯃꯔꯨꯞ ꯂꯥꯏꯔꯦꯝꯕꯤ? ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨꯅ, ꯑꯉꯝꯕ, ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ꯫ ꯃꯄꯥ ꯃꯆꯥꯒꯤ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯤ꯫ ꯑꯩꯗꯤ ꯉꯁꯤꯁꯦ ꯕꯥꯕꯥꯒ ꯄꯨꯟꯅ ꯁꯤꯔꯅꯤꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯑꯗꯣ ꯅꯕꯥꯅꯤꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯩ꯫ ꯑꯗꯣ ꯂꯥꯏ ꯉꯥꯛꯇꯔꯣ ꯃꯌꯥꯝꯁꯦ? ꯍꯣꯏ ꯃꯥꯅꯦ, ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯄꯥ ꯂꯥꯏꯗ ꯅꯪꯒꯤ ꯋꯥꯔꯤ ꯂꯤꯕꯅꯤ꯫ ꯑꯗꯨꯗ ꯏꯄꯥ ꯂꯥꯏꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯆꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯩꯕꯥꯛ ꯌꯧꯔꯛꯄꯅ ꯍꯥꯜꯂꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯇꯝꯊꯤꯕ ꯅꯤꯡꯊꯧꯒ ꯐꯥꯔꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯒ ꯑꯉꯝꯕꯒꯤ ꯃꯄꯥꯒꯗꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯄꯪꯕ, ꯑꯄꯪꯕ ꯑꯉꯥꯡ ꯃꯥꯜꯂꯒ ꯂꯥꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ꯫ ꯊꯥꯡꯁꯤꯅ ꯊꯤꯜꯂꯒꯦ꯫ ꯑꯉꯝꯕꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯊꯥꯡꯄꯥꯛ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯈꯨꯜꯂꯒ ꯇꯝꯊꯤꯕ ꯅꯤꯡꯊꯧ ꯇꯝꯅ ꯆꯣꯡꯁꯤꯜꯂꯤ꯫ ꯇꯝꯊꯤꯕ ꯅꯤꯡꯊꯧ ꯈꯨꯗꯛ ꯑꯗꯨꯗ ꯂꯣꯡꯅ ꯇꯨꯁꯤꯜꯂꯒ ꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯝꯕꯅ ꯍꯥꯟꯅ ꯐꯥꯔꯒ ꯂꯩꯔꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯒ ꯑꯉꯝꯕꯒ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨꯒꯗ ꯍꯔꯥꯎꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯉꯝꯕꯁꯨ ꯃꯥꯒꯤ ꯅꯤꯡꯊꯧ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯨ ꯍꯥꯠꯂꯒ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯄ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯛꯄꯗꯗꯤ ꯑꯉꯝꯕꯅ ꯃꯄꯥ ꯅꯤꯡꯊꯧ ꯄꯨꯔꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯣꯅꯨꯡꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯉꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯤ ꯊꯧꯅꯥ ꯐꯕ ꯑꯉꯝꯕ ꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯐꯣꯡꯗꯣꯛꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯃꯥ ꯍꯥꯠꯄ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯄꯪꯈ꯭ꯔꯕ ꯁꯣꯟꯈ꯭ꯔꯕ ꯑꯉꯥꯡ ꯑꯃꯅ ꯇꯝꯊꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗꯒꯤ ꯃꯄꯥ ꯀꯜꯂꯒ ꯄꯨꯔꯛꯂꯒ ꯂꯥꯛꯂꯤꯕꯅꯣ? ꯑꯁ ꯊꯥꯖꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯑꯩꯗꯤ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ? ꯂꯥꯟꯃꯤꯁꯥ, ꯃꯥꯒ ꯃꯆꯥꯒꯗꯣ ꯆꯪꯍꯜꯂꯛꯀꯅꯨ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯊꯪꯅꯤ꯫ ꯐꯥꯔꯒ ꯍꯥꯠꯀꯦ ꯍꯥꯏꯕꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯣ꯫ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ, ꯂꯥꯟꯃꯤꯁꯥ, ꯃꯁꯤꯒꯤ ꯁꯥꯁꯤꯟꯅꯕ ꯅꯤꯡꯊꯧ ꯑꯁꯤ ꯑꯣꯏꯅ ꯐꯥꯎ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯕ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯃꯅꯥꯛꯇ ꯄꯨ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯀꯔꯤ ꯍꯥꯏꯕ? ꯃꯃꯥ ꯍꯥꯠꯄ ꯁꯥꯁꯤꯟꯅꯕ ꯅꯤꯡꯊꯧ ꯑꯗꯨ ꯐꯥꯔꯒ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯉꯝꯕꯒꯤ ꯃꯅꯥꯛꯇ꯫ ꯑꯉꯝꯕꯅ, ꯀꯔꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯐꯥꯔꯒ ꯄꯨꯔꯛꯏꯁꯤꯅ? ꯑꯩꯒꯤ ꯏꯃꯥ ꯀꯧꯊꯣꯛꯄꯤꯔꯛꯎ꯫ ꯅꯆꯥ ꯍꯜꯂꯛꯑꯦ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯄꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯕꯤꯌꯨ꯫ ꯅꯣꯏ ꯃꯩꯒ ꯌꯥꯎꯔꯣꯏꯗ꯭ꯔꯣ? ꯏꯃꯥ ꯀꯧꯊꯣꯔꯛꯑꯣ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯀꯣꯛ ꯂꯨꯊꯗꯨꯅ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨꯅ ꯑꯉꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯔꯛꯂꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕꯁꯨ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯑꯉꯝꯕ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯉꯝꯕꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯍꯥꯠꯄ ꯁꯥꯒꯩꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ
ꯑꯉꯝꯕꯅ ꯍꯥꯠꯄꯤꯗꯅ ꯀꯣꯅꯨꯡꯗꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯀꯣꯅꯨꯡꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ, ꯃꯄꯥꯅ ꯑꯉꯝꯕꯕꯨ ꯅꯤꯡꯊꯧ ꯑꯗꯨꯝ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯉꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯝꯕꯒꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯃꯁꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯂꯥꯏꯔꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯅ ꯑꯉꯝꯕ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯑꯃꯒ ꯑꯃꯒ ꯂꯥꯟ ꯇꯧꯅꯗꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯑꯐꯕ ꯃꯥꯂꯦꯝ ꯑꯃ ꯁꯦꯝꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫